state asida matam khara santi hanjilurba matungda haukiba nongmanini asida kuki khulai paibasingna tampakki lamda amari state security force da khut thabgi thabak makha chathaba horakle ngarang Moreh ward number 8 gi kuki khul ama oriba langnom bhengdagi kuki khulai paibasingna mathau chaliba Moreh gi commando team singda sniper bomb attack chathaduna CDO personnel sing aso apal yahon khiba thodo asigi makha tarakpada pung khargi matungda amu ngarang midang pung 13 makharom tarakpa aduwaida Moreh turel wangma leikai thong manakta leiba airtel office building da hangliba state force commando gi temporary post amada kuki khulai paibasingna amambagi khudong chaba lawraga amukka hana RPG bomb kapsallaktuna landarakre hari thodo aduda post adugi yum manungda leiriba CDO personnel mari aso apal nangkre haina thajaba yaba pawgi source amana hairi solaba personnel singadu Diliangam Kamsan M Priyo Kumar and Borjau amadi M Sunil Koba police personnel sing oirangani haina thajanari thodo adugi makha tabada Moreh da leiriba CDO na khut hanbagi thabak chathabada kuki national army gi terrorist taruk aso apal nangkhibaga loinana makhoi manungda Holland Pai dagi J Haukip amadi Moljol village dagi K Mati Koba miyoi ani laikhidre haina thajaba yaba pawgi source amana hairi So ka kanu wall kai bane wall kai akhoi hum da wagal nan kan to machi no